Bosem na lauduna mathang chahida pangthokadaba Hslc exam dagi anauba question pattern ama chatna hannabagi thaurang haure haina Board of Secondary Education Manipur gi chairman Akham Joy Kumar na phongdorakle. Parak NCRT New Delhi gi mityang makada Bosem na sinduna board asigi conference hall da numit mari ni chathagadaba competency based question bank development gi workshop haudokpagi thauramda wafam asi phongdokhibane. Thauramadu mari lainana Joy Kumar na makatana mahiroi singda hena kana bapigadaba nauba question pattern nama mathang chahi gi exam nangnaba puthokpa yanaba workshop asi pangthokpane. Workshop asida subject khudingi expert oiba oja marifutara henbana sarugyari. Workshop asi loirakpada nauba question bank ama soidana puthokpa ngamnaba pandam thamli haike. Workshop hogdokpagi thauramadu da Bosem gi secretary SG Tenlal, controller of examination ayam thoina chingba singshu sarugyaki. Nama puthorakadoibsi hanadagi khara khaitang hena competency oiba hakchanna question da angang singda hena kana gadab lambi ma workpang amna bagi oiba amna deeply require oiba tu ba posagama thorona bagi tawbane hoina hena hanadagi hena khena babudi nate adu ergasu masigi question bank si puthokanda angang singda hena kana ba pigini haiba sigi panamda abai workshop se chachadaba tabudai ado soidana akoigi workshop sinasu yamna thawa yauna subject expert singina tawbibanina amang mamang da mai papa kya legrabani na handa ki su mai papa ngani ha basi akoi pata thajabale.